Area talkie ham episode ching akhoi si unagadoriba misak skram nati akhoi gi handa class 12 exam da 90% hena satkhaba akhoi isan sing amani ma 91.4% phange handak se class 12 exam da adubu huji huji chanji Akampat ki relief camp da leiri aduga kinani moi mama zuidoni huji huji akhoi labi chapada mayamna sarap yonba akhoi lambi da khama relief camp gi mayam sarap ka yondana adagi akhoi gi kon pheng na yondana leiba kangu da moi imaju huji kon phengba adugi yonbo khopodo koyan selam gini adubu ichanu bisina huji 91.4% chatpagi akhoi scientific gi team ga unaraga wari sanagadori wari ngak sanaraga yesi kamai honar khiba kamai tol ke exams kamai thar khiba tungi magi future na karino mn objective na karino hayam yam do akhoi unaraga ungkang sanjar singtham lembi debi ko yam nungai congratulations from scientific side tagi handak akhoi gi class 12 exam da ko akhoi gi 91.4% ko chalisa adugi damakta akhoi scientific side tagi congratulations ado lembi se kanano kai dagi no isinau kya no details hai tare ko adum ta mayam ta hai sini ai min chingtham lembi debi ai more hinum ko lekai dagi ai chinau na hoi taru ado kino se handaki preparation to give se kamaina to gi ke exam se wali ngai dia koi school gi exam jam strictly going to ba school gi di test adagi school da suna ta na dum boarding da test plan to do yam full prepare to gi ham advance when to gi ba ado council gi exam tha ba kan sida mu khen mu to we ado english gi ham exam dai sidang tension labor kan sum yum gi mi sum jing mayam sum uba parents adagi ai khoi ba mun jing pa yum gi mun jing pa sum lak pa da khoi center ta sum la pe ba la pa da sum mayam yu da sum nuai ta sum khale ri classroom ji yaw khoi yaw bu theng nei yaw we ba yaw kan ji english to kun ji sum wakhan pung ama matam mang han gre ba ai ji kamai ai ngatang dam wakhan khala mu I re mu adu pc ji I ba nang de ba ha pe san ba nang na pa khat poi kai ba dum da pc do position chan ai khan ga le position chan do di ma le na do pc da soi be nu khan jai ta lo da huziki akhoi gi exam english to exams de essay iban ngidra essay de pc ibda pre writing iban ngidra adu nangam taraga di kya phangi ge english english de 90 san phangi 90 phangi 100 nungja pre writing yaw magadi ma dum mi wangam su yai natra adu le ado keno da akhoi gi sida relief camp da lakri bagi wari se si apetang matem tang relief camp da kamain tro lakhi bono sina kyam na like pa da kyam kairak pa kamain to ba relief camp da lagi beje ai do class 11 gi exam no gi beje ai more da khoi lai harau wen thoe lai harau tho kan da limit kui de 3 days mai lai da gi rang yaw re army camp da kui na mu lai re som da school da gi phone to re ba school section how do re lakhi roi dra na khoi ji mana bi matham pa hone de gi camp ng lai da cha bu su phajana moi na pi army na plan piak ta ba gi adu gi like chang dre bi sa hingau ya lo re nang khalle adu ga khoi je kam kan thok tino su khale sida thola kan na mu khoi khara bodi phai ha army ke na lai ba dei de sida phai hai je han like chu coaching han di coaching tum chap ne sida di coaching chu chatre like pa ba matam su lai tre adum awa ba mayam su ma kan khala khang de ngai te sida dai han na yum da source of income je kamain tawi kamain na tabuna source of income se ai di akhoi ji je school St. Rose to oja we ba ma na dum tawe hojik su oi ba hojina kanchipur catholic to pui ba ada imadi kai kamain tawri je ma di ke su taw bangam de jena taw bi ma ta ada imaji hojik akhoi gi lambi da sarap ka yon ba khot pa akhoi gi fi ma akhoi gi dishwash kum ma yon ba gi tawen hai ado hojik zum sakhi ba yon ba jik sa hojik sakhi sina income ka mukti lakhe hojik mayam yon ba chali ima hoina ga hai ba mai psa phang khole ga na kasu phangboy di adum ching kitang leibo ko na ma chak to moi athot pa chai ba ai budi dum kem di ching no chak lawar chai ba adu moi do adu cha ba adu khatang oi future gi ke no se lembi je kai oi ge na khan ge ai doctor wini adu handak net exam di thau bra kamai taw handak net exam du thau de adar gi jo ya da bai khot bai na haina ba ai boarding lai kan ko jenan adar do ya je na high school si thajan mai kan da adu ko jenan form jo lobiram dra net ki okay ai ta di mathangi net thabagi preparation hojik tagi haurage na khanbra sina kari problem ler ka da mali kamai taw
ꯑꯩ ꯃꯊꯪ ꯆꯍꯤꯁꯦ ꯅꯤꯠꯁꯦ ꯊꯥꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯃꯨꯛ ꯄꯩꯁꯥꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗ꯭ꯔꯥ ꯑꯃꯨꯛ ꯈꯟꯕ ꯀꯣꯆꯤꯡ ꯇꯧꯕ ꯍꯣꯁꯇꯦꯜꯒꯤ ꯑꯗꯒꯤ ꯃꯦꯇꯔꯤꯌꯦꯜꯁ ꯆꯪꯒꯗꯕꯈꯩꯒꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯇꯦꯟꯁꯟ ꯑꯃ ꯂꯩꯌꯦꯕ ꯏꯁꯥꯗ ꯅꯠꯇ꯭ꯔꯥ ꯑꯩ ꯏꯁꯥꯅ ꯍꯥꯟꯅ ꯃꯣꯔꯦꯗ ꯂꯩꯔꯝꯗꯅ ꯏꯔꯥꯡꯁꯦ ꯀꯩꯝ ꯊꯣꯛꯑꯝꯗ꯭ꯔꯒꯗꯤ ꯍꯟꯗꯛ ꯄꯣꯖꯤꯁꯟ ꯆꯟꯕꯁꯨ ꯌꯥꯕ ꯆꯟꯅꯤ ꯅꯠꯇ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯄꯥꯔꯁꯦꯟꯇꯦꯖ ꯌꯥꯝ ꯋꯥꯡꯅ ꯐꯪꯉꯛꯏ ꯄꯣꯖꯤꯁꯟ ꯆꯟꯕꯒꯤ ꯌꯥꯝ ꯀꯩꯅꯣꯅꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯞ 25ꯇꯗꯤ ꯑꯗꯨꯝ ꯆꯜꯂꯝꯃꯅꯤ ꯑꯗꯣ ꯍꯟꯗꯛ 20ꯐꯧꯇꯪ ꯂꯧꯕꯒꯤ ꯆꯜꯂꯝꯗꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯔꯨꯔꯤꯕ ꯀꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯐꯪꯉꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯒ ꯌꯥꯎꯕ꯭ꯔꯥ ꯋꯥꯈꯜ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯕꯨꯗꯤ ꯌꯥꯎꯋꯦ ꯑꯩꯅ ꯇꯧꯔꯤꯁꯤꯡꯁꯦ ꯐꯪꯉꯣꯏꯗ꯭ꯔꯥ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯐꯪꯅꯤꯗꯤ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩ ꯏꯆꯦ ꯑꯃ ꯂꯩꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯑꯋꯥꯕ ꯂꯩ ꯑꯗꯣ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯅꯪꯅ ꯍꯣꯠꯅꯖꯔꯨꯔꯤꯗꯣ ꯑꯁꯨꯛ ꯋꯥꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯒ ꯂꯩꯕꯣꯏ ꯂꯩꯇꯕꯣꯏ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯍꯣꯠꯅꯔꯒ ꯀ꯭ꯂꯥꯁ 12ꯁꯦ 91.4% ꯆꯠꯂꯛꯄ ꯉꯝꯃꯤꯕ ꯏꯆꯟꯅꯦꯕꯀꯣ ꯑꯗꯨꯅ ꯅꯤꯠ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯕꯗꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩ ꯍꯣꯠꯅꯔꯒꯗꯤ ꯉꯝꯅꯤ ꯈꯜꯂꯤ ꯉꯝꯅꯤ ꯉꯝꯅꯤ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯍꯣꯏ ꯉꯝꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯤꯗ ꯃꯌꯥꯝꯒꯤꯁꯨ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯆꯪꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯃꯣꯠꯇꯗꯣ ꯃꯌꯥꯝꯕꯨꯗꯤ ꯍꯣꯠꯅꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯗꯣꯔꯕ ꯏꯆꯟ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯔꯒ ꯃꯥꯒꯨꯝꯕ ꯀꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯛꯄ ꯀ꯭ꯂꯥꯁ 12 ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯕ ꯑꯁꯤ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯃꯥꯅ ꯇꯝꯅꯤꯡꯕ ꯂꯥꯏꯟ ꯅꯤꯠ ꯑꯦꯛꯖꯥꯝ ꯑꯣꯏꯒꯦꯔꯥ GE ꯑꯣꯏꯒꯦꯔꯥ ꯅꯪ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯒꯦꯔꯥ IAS ꯀꯣꯆꯤꯡ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯆꯠꯂꯛꯇꯣꯏꯅꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯗ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯍꯣꯠꯇꯤ ꯌꯥꯝ ꯍꯣꯠꯅꯅꯤꯡꯕ ꯋꯦꯗꯤ ꯂꯩꯖꯗꯕ ꯁꯤꯅ ꯌꯥꯒꯗ꯭ꯔꯥ ꯃꯌꯥꯝ ꯖꯤꯄꯦ ꯅꯝꯕꯔ ꯑꯩ ꯍꯥꯞꯄꯝꯃꯒ ꯄꯩꯁꯥ ꯈꯔ ꯊꯥꯔꯛꯑꯒ ꯐꯪꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯍꯌꯦꯡ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯑꯩꯈꯣꯏ ꯈꯟꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯀꯥꯏꯔꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯣꯏꯔꯛꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯁꯤꯒꯨꯝꯕꯒꯤ ꯆꯤꯡꯅꯗꯕ ꯅꯠꯇꯦ ꯑꯗꯣ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯟꯁꯨ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯆꯪꯕ ꯄꯥꯝꯃꯦ ꯈꯔ ꯊꯨꯅ ꯌꯨꯝ ꯆꯪꯕ ꯄꯥꯝꯃꯦꯕ ꯑꯗꯣ ꯍꯣꯏ ꯌꯨꯝꯁꯨ ꯊꯨꯅ ꯆꯪꯕ ꯑꯣꯏꯁꯅꯨꯀꯣ ꯑꯗ ꯏꯁꯥꯅ ꯈ꯭ꯋꯥꯏ ꯍꯩꯅꯕ ꯁꯕꯖꯦꯛꯇꯤ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯍꯩꯅꯒꯦ ꯕꯥꯏꯑꯣ ꯕꯥꯏꯑꯣꯁꯦ ꯍꯩꯅꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤꯁꯨ ꯀꯩꯀꯩ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯀꯩ ꯀꯣꯆꯤꯡ ꯇꯧꯒꯦ ꯀꯥꯏꯗꯤ ꯈꯟꯒꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩ ꯊꯣꯏꯗꯣꯛꯅꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯅ ꯑꯣꯏꯅ ꯇꯧꯕꯤꯕꯅꯤꯅ ꯁꯤ ꯍꯣꯏꯅ ꯆꯦꯟꯗ ꯈꯣꯠꯇꯅꯗꯤ ꯈꯔ ꯇꯧꯕꯤꯔꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯤꯠꯀꯤ ꯀꯣꯆꯤꯡ ꯇꯧꯅꯕ ꯍꯧꯅꯕ ꯃꯄꯥꯟ ꯂꯝꯗꯒ ꯆꯠꯅꯕ ꯃꯌꯥꯝ ꯇꯧꯅꯔꯤꯀꯣ ꯌꯥꯝ ꯀꯝꯄꯤꯇꯤꯇꯤꯞ ꯑꯣꯏꯕ ꯑꯦꯛꯖꯥꯝꯅꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯠꯀꯤ ꯀ꯭ꯂꯥꯁ ꯇꯧꯔꯤꯕꯁꯤꯡ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤꯀꯣ ꯁꯤꯒꯤꯁꯦ ꯁꯤꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤꯁ ꯄꯤꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯈꯪꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯅꯤꯠꯀꯤ ꯀꯣꯆꯤꯡ ꯇꯧꯖꯔꯤꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡ ꯗꯦꯟ ꯑꯣꯖꯥꯁꯤꯡ ꯑꯉꯥꯡꯈꯩꯁꯦ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥꯁꯨ ꯈꯟꯖꯩ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯖꯁ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯑꯉꯥꯡꯁꯤꯡꯗꯨ ꯑꯩꯈꯣই ꯄꯥꯎ ꯐꯥꯎꯖꯒꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀ꯭ꯂꯥꯁ 12 ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯛꯈꯤꯕꯁꯦ ꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇꯪ ꯂꯤꯔꯛꯎꯅꯦ ꯅꯪꯅ ꯀꯩꯀꯩ ꯍꯣꯠꯅꯔꯛꯈꯤꯕ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯀꯩ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯇꯥꯁꯤꯅꯦ ꯁꯤꯗꯒꯤ ꯊꯥ ꯈꯔ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯪꯉꯀꯥꯟꯗ ꯑꯍꯥꯟꯕꯗ ꯃꯝꯃꯦꯕ ꯃꯣꯏ ꯁꯦꯂꯦꯕꯁꯁꯦ ꯑꯣꯜꯃꯣꯁ ꯆꯦꯞꯇꯔ 4 5 ꯁꯨꯃꯥꯏꯅ ꯀꯣꯚꯔ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯆꯪꯉꯤꯗꯨꯁꯨ ꯑꯦꯛꯖꯥꯝꯁꯦ 10 ꯗꯦꯖ ꯈꯤꯇꯪ ꯋꯥꯠꯁꯜꯂꯦꯕ ꯐꯥꯔꯁ ꯄꯦꯔꯣꯗꯤ ꯇꯦꯁꯁꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯁꯦ ꯐꯦꯜ ꯑꯣꯏꯔꯁꯨ ꯑꯃꯨꯛ ꯑꯦꯛꯁꯟ ꯑꯃꯨꯛ ꯂꯧꯈꯠꯀꯅꯤꯅ ꯍꯥꯏꯕ ꯑꯗꯨ ꯑꯩꯁꯦ ꯄꯥꯈꯠꯂꯦ ꯑꯗꯣ ꯑꯃꯨꯛ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯨꯝ ꯅꯤꯡꯁꯤꯡ ꯌꯨꯝ ꯃꯩ ꯆꯥꯛꯍꯧꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯩ ꯕꯕꯥ ꯅꯤꯡꯁꯤꯡꯉꯦ ꯏꯃꯨꯡꯒꯤ ꯃꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯕ ꯂꯥꯟꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤꯅ ꯗꯨꯀꯥꯟꯗꯨꯗ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯟꯕꯨꯗꯤ ꯈꯜꯂꯦ ꯑꯗꯣ ꯀꯥꯎꯊꯣꯛꯑꯦ ꯑꯩ ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯗꯕꯅꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯄꯥꯔꯦ ꯁꯨꯝꯅꯗꯤ ꯐꯥꯔꯁ ꯄꯦꯔꯣꯗꯤ ꯇꯦꯁꯇꯣ ꯑꯗꯨ ꯄꯥꯁ ꯇꯧꯔꯦ ꯁꯦꯀꯦꯟ ꯑꯗꯨꯏ ꯃꯈꯥ ꯇꯥꯕ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯑꯩ ꯏꯁꯥꯁꯦ ꯈꯔ ꯅꯥꯒꯟꯗ꯭ꯔꯅ ꯑꯃꯨꯛ ꯅꯥꯔꯛꯑꯦ ꯑꯗꯩ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯤ ꯈꯔ ꯇꯧꯔꯛꯑꯦ ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯜꯂꯨꯔ ꯀꯥꯟꯗ ꯑꯗꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯝ ꯅꯣꯡꯃꯗ ꯄꯨꯡ 5 ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯛꯑꯦ ꯕꯣꯔꯗꯤꯡ ꯂꯩꯔꯤꯀꯥꯟꯗ ꯑꯗꯨꯅ ꯄꯥꯛꯅꯗꯤ ꯐꯪꯗꯦꯕ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜ ꯇꯧꯔꯝꯗꯥꯏ ꯈꯔꯕꯨꯗꯤ ꯐꯪꯉꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯁꯦ ꯁ꯭ꯀꯨꯜ ꯑꯌꯨꯛ ꯄꯨꯡ 3 ꯑꯗꯨꯋꯥꯏ ꯍꯧꯒꯠꯂꯦ ꯑꯗꯨ ꯄꯨꯡ 5:30 6 ꯁ꯭ꯋꯥꯏꯗꯤ ꯀ꯭ꯂꯥꯁ ꯍꯧꯔꯦ ꯑꯗꯨ ꯄꯨꯡ 9ꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯒ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡꯅ ꯄꯨꯡ 3 ꯁ꯭ꯋꯥꯏ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯀꯣꯆꯤꯡ ꯑꯃꯨꯛ ꯇꯧꯔꯦ ꯅꯨꯃꯤꯗꯥꯡꯗ ꯄꯨꯡ 9ꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥ ꯐꯪꯉꯦ ꯑꯗꯣ ꯇꯨꯝꯕꯗꯤ ꯑꯩ ꯄꯨꯡ 1:30 ꯁꯨꯃꯥꯏꯅ ꯇꯨꯝꯃꯤ
ꯃꯥꯏ ꯇꯨꯝꯃꯦꯕ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯑꯦꯕꯀꯣ ꯁꯤꯗ ꯀꯅꯥ ꯀꯅꯥ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯀꯩꯀꯩ ꯀꯅꯥ ꯀꯅꯥ ꯃꯤꯡ ꯄꯟꯅꯤꯡꯕ ꯀꯅꯥ ꯀꯅꯥ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕ ꯑꯗꯨꯝ ꯄꯜꯍꯧꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯩꯒꯤ ꯐꯥꯔꯁ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯒꯤ ꯏꯆꯦ ꯄꯤꯅꯤꯡꯉꯦ ꯑꯩ ꯃꯥꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯈꯤꯕꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯩꯅ ꯏꯔꯥ ꯇꯝꯃꯛꯄꯁꯤꯗ ꯑꯩ ꯁꯤ ꯀꯦꯝꯗ ꯂꯩꯔꯤꯀꯥꯟꯗꯁꯨ ꯑꯩꯒꯤ ꯑꯣꯖꯥ ꯁꯥꯔ ꯑꯃꯔꯖꯤꯠ ꯀꯦꯃꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯅ ꯑꯩ ꯁꯤꯗ ꯂꯧ ꯂꯥꯛꯄꯤ ꯐꯣꯟ ꯇꯧꯔꯒ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯃꯥꯅ ꯂꯩꯕꯤ ꯁꯨꯃꯥꯏꯅ ꯂꯩꯕꯤꯔꯕ ꯍꯣꯠꯅꯕꯤꯔꯛꯈꯤꯕꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯗꯦꯟ ꯒꯣꯔꯃꯦꯟꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯏꯆꯟꯅ ꯈꯤꯇꯪ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯝ ꯍꯥꯏꯌꯣ ꯌꯥꯅꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯗꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯌꯨꯝ ꯍꯟꯅꯤꯡꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯀꯦꯝꯗ ꯂꯩꯔꯤꯁꯤꯅꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯍꯟꯍꯟꯕꯤꯌꯣꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯀꯩꯝ ꯍꯥꯏꯅꯤꯡꯗ꯭ꯔꯣꯏꯗ꯭ꯔꯥ ꯍꯣꯏ ꯑꯦꯅꯤꯋꯦꯁ ꯑꯗꯣ ꯀꯩꯅꯣꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗꯁꯨ ꯏꯆꯟ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯁꯅꯨꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯒꯥꯏꯗ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯦꯛꯁꯤꯃꯝ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯟꯅꯖꯔꯒ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯠ ꯑꯦꯛꯖꯥꯝ ꯃꯊꯪ ꯊꯥꯗꯨꯏꯗ ꯈꯟꯗꯅ ꯄ꯭रिꯄꯦꯔꯦꯁꯟ ꯇꯧꯗꯅ ꯗꯣꯛꯇꯔ ꯑꯐꯕ ꯑꯃ ꯑꯣꯏꯕꯒꯤ ꯍꯌꯦꯡ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯕ ꯑꯣꯏꯁꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯌꯥꯝ ꯇꯥꯛꯄꯤꯔꯛꯇꯅ ꯍꯣꯠꯅꯔꯛꯈꯤꯕ ꯃꯁꯤꯗꯨꯅꯤ ꯏꯆꯦꯒꯤ ꯃꯤꯡꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯏꯆꯦ ꯃꯤꯡꯁꯦ ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯊꯥꯝ ꯁꯨꯅꯤꯇꯥ ꯀꯧꯋꯦ ꯑꯩ ꯃꯣꯔꯦꯗꯒꯤꯅꯦ ꯃꯣꯔꯦ ꯍꯩꯅꯧꯃꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 7ꯗꯒꯤꯅꯦ ꯍꯣꯏ ꯑꯗꯣ ꯀꯩꯅꯣꯅ ꯁꯨꯅꯤꯇꯥꯅ ꯋꯥꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯏꯆꯟꯁꯤꯡ ꯀꯩꯁꯤꯡ ꯁꯤ ꯌꯧꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯋꯥꯔꯛꯄ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯕꯕꯥꯁꯦ 2021 ꯁ꯭ꯋꯥꯏꯗꯒꯤ ꯂꯩꯒꯤꯗꯕꯅꯦꯕ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯄꯨꯕ ꯈꯣꯠꯄ ꯑꯩꯅ ꯂꯣꯏ ꯇꯧꯋꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯣꯔꯦꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯑꯗꯨꯝ ꯑꯦꯗꯖꯁꯃꯦꯟꯗꯣ ꯈꯔ ꯉꯝꯃꯦꯕ ꯑꯗꯣ ꯁꯤꯗ ꯂꯥꯟ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯁꯨ ꯑꯩꯅ ꯁꯤꯗꯒꯤ ꯆꯠꯄꯁꯤꯁꯨ ꯑꯩ ꯀꯦꯊꯂꯤꯛꯇ ꯑꯣꯖꯥ ꯑꯣꯏꯖꯩꯑꯕ ꯑꯗꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦ ꯀꯔꯤꯕ ꯍꯥꯏꯗꯤ ꯇ꯭ꯌꯨꯁꯟ ꯇꯝꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯍꯥꯏꯕ ꯃꯔꯝꯅ ꯀꯩ ꯍꯥꯏꯒꯅꯤ ꯑꯩꯈꯣই ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯈꯣꯠꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩ ꯏꯅꯥꯎꯄꯤꯁꯦ ꯀꯩ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯩꯁꯨ ꯇ꯭ꯔꯣꯃꯥꯗ ꯂꯩꯔꯝꯃꯦꯕ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ 3 months ꯑꯗꯥꯏꯃꯨꯛ ꯇ꯭ꯔꯣꯃꯥꯗ ꯂꯩ ꯄꯨꯔꯥ ꯌꯨꯝꯗꯣ ꯀꯩ ꯍꯥꯏꯒꯅꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝ ꯑꯣꯏꯈꯤꯕꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯈꯪꯗꯦ ꯗꯥꯎꯟꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯅꯦꯅ ꯆꯪꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯕ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯏꯁꯥꯁꯦ ꯑꯗꯨꯒ ꯑꯩꯅ ꯏꯅꯥꯎꯄꯤꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯣ ꯊꯕꯛꯇꯣ ꯐꯪꯗꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯣ ꯍꯥꯏꯔꯦꯕ ꯍꯥꯏꯗꯤ ꯃꯥ ꯈꯛꯇꯪꯁꯨ ꯅꯠꯇꯕꯅꯤ나 ꯑꯇꯣꯞꯄꯁꯨ ꯑꯩꯅ ꯏꯅꯥꯎꯄꯤꯒꯩ ꯂꯩꯕꯅꯤꯅ ꯑꯩꯅ ꯏꯅꯥꯎꯄꯤ ꯀꯌꯥ ꯂꯩꯔꯤꯒꯦ ꯁꯨꯅꯤꯇꯥ ꯃꯈꯥꯗ ꯑꯩꯒꯤ ꯃꯈꯥꯗ ꯃꯣꯏ 3 ꯂꯩꯔꯤꯕ ꯂꯦꯝꯕꯤꯅꯦ ꯑꯇꯩ ꯍꯧꯖꯤꯛ ꯇꯣꯝꯕꯤꯁꯨ ꯂꯩꯔꯤꯕ ꯇꯣꯝꯕꯤꯁꯨ ꯂꯩ ꯏꯅꯥꯎꯄꯥꯁꯨ ꯂꯩꯔꯤꯕ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯣ ꯃꯣꯏꯅ ꯃꯥꯅ ꯇꯣꯝꯕꯤꯅ ꯀꯩꯅꯣ ꯀꯥꯏꯌꯦꯕ 12 ꯀꯥꯗꯣꯏꯅꯦꯕ ꯑꯣ ꯑꯗꯨꯒ ꯏꯅꯥꯎꯄꯥꯁꯦ ꯃꯥꯁꯤꯅ ꯍꯧꯖꯤꯛ 9 ꯀꯥꯔꯤꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯅꯥꯎꯄꯤꯒꯩꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯕꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯍꯥꯏꯗꯤ ꯄꯨꯂꯞꯅ ꯌꯦꯡꯕꯗꯤ ꯉꯝꯗꯦꯗꯅ ꯏꯃꯥꯅ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ 2 ꯑꯃꯁꯦ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯉꯦꯕ ꯌꯦꯡꯕꯗꯨꯗ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯃꯣꯏꯁꯨ 11 12 ꯀꯥꯔꯛꯄ ꯍꯥꯏꯕꯁꯦ ꯁꯥꯏꯠꯇ ꯀꯣꯆꯤꯡ ꯆꯠꯄ ꯈꯣꯠꯄꯒꯤ ꯃꯌꯥꯝ ꯍꯣꯏ ꯂꯩꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯏꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯑꯉꯥꯡꯗꯣ ꯂꯥꯟꯗ ꯆꯠꯂꯛꯄꯒ ꯑꯩꯁꯦ ꯉꯝꯗ꯭ꯔꯦꯕ ꯇꯁꯦꯡꯅ ꯑꯩꯗꯤ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯑꯦ ꯑꯗ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯐꯖꯔꯒ ꯂꯥꯛꯄ ꯑꯉꯥꯡꯅꯦ ꯐꯩꯌꯦ ꯍꯥꯟꯅꯒꯤꯗꯤ ꯑꯗꯨꯝ ꯐꯩꯌꯦꯕ ꯃꯥꯁꯦ ꯂꯥꯏꯔꯤꯛꯄꯨꯗꯤ ꯑꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯁꯦ ꯀꯥꯏ ꯍꯥꯏꯕꯗ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗ ꯃꯥ ꯀꯩ ꯃꯥꯁꯦ ꯍꯥꯏꯒꯦ ꯇꯣꯛꯑꯦꯅ ꯑꯗꯨꯝ ꯇꯣꯛꯑꯦꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯗ ꯀꯞꯄꯒ ꯇ꯭ꯔꯣꯃꯥꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯤ ꯍꯣꯏ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯊꯣꯛꯆꯔꯒꯦꯗꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯁ꯭ꯀꯨꯜꯕꯨꯗꯤ ꯀꯩꯅꯣꯒꯤ ꯀꯦꯊꯂꯤꯛꯀꯤ ꯁ꯭ꯀꯨꯜꯗ ꯆꯪꯕ ꯃꯇꯝ ꯍꯣꯏ ꯑꯩ ꯀꯦꯊꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯗꯒꯤ ꯐꯥꯗꯔ ꯍꯣꯏ ꯁꯤꯁꯇꯔ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯆꯩ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯋꯥꯕ ꯇꯥꯕ ꯃꯤꯗ ꯃꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯌꯦꯕ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯌꯦꯕ ꯑꯗꯒꯤ ꯃꯣꯏꯅꯁꯨ ꯈꯔ ꯍꯦꯜꯞ ꯇꯧꯕꯤ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯀꯦꯊꯂꯤꯛ ꯆꯪꯉꯀꯥꯟꯗ ꯑꯣꯖꯥ ꯑꯣꯏꯔꯀꯥꯟꯗ ꯏꯆꯟꯅꯨꯄꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯦ ꯑꯃꯨꯛ ꯃꯥꯏ ꯊꯥꯔꯦ ꯀꯩꯅꯣꯁꯤꯗ ꯅ꯭ꯌꯨ ꯏꯔꯥꯁꯤꯗ ꯑꯗꯣ ꯑꯗꯨꯒ ꯊꯥꯕꯗꯣ ꯊꯥꯕ ꯍꯥꯏꯕ ꯊꯥꯔꯦ ꯊꯥꯕ ꯑꯗꯣ ꯑꯉꯥꯡ ꯑꯃꯈꯛꯇꯪꯒꯤꯗꯤ ꯅꯠꯇꯕꯅꯤꯅ 2 ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯁꯦꯂꯔꯤꯗꯣ ꯑꯗꯨꯅ ꯑꯗꯨꯒꯤꯁꯨ ꯀꯣꯟꯅꯔꯛꯇꯕ ꯀꯣꯟꯅꯔꯛꯇꯦꯕ ꯑꯗꯣ ꯃꯥꯅ ꯍꯟꯗꯛ 91.4% ꯆꯠꯂꯛꯄꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯍꯥꯟꯒꯤ ꯍꯣꯠꯅꯔꯨꯕ ꯃꯌꯥꯝꯗꯣ ꯋꯥꯔꯨꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯐꯩꯌꯦꯅ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯩꯗꯤ ꯇꯧꯒꯦ ꯃꯉꯣꯟꯗ ꯉꯥꯡꯉꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯑꯒ ꯈꯣꯠꯂꯒ
ꯍꯥꯏꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯀꯩꯒꯤꯅꯣ ꯈꯣꯠꯂꯤ ꯀꯩꯒꯤꯅꯣ ꯅꯪ ꯉꯥꯡꯉꯤ ꯍꯥꯏꯕ ꯑꯩꯗꯤ ꯅꯪꯒꯤ ꯃꯥꯔꯛꯀ ꯄꯥꯝꯗꯦꯒ ꯍꯥꯏꯕ ꯑꯩꯗꯤ ꯈꯔ ꯍꯦꯟꯅ ꯐꯪꯉꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯣꯀꯦ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯅꯤꯠ ꯊꯥꯅꯤꯅꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯥ ꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯧꯖꯤꯛꯁꯦ ꯑꯅꯝꯕꯅꯗꯤ ꯁꯨꯅꯤꯇꯥꯅ ꯂꯣꯏ ꯆꯦꯟꯗꯣꯔꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯩ ꯐꯥꯎꯒꯦ ꯅꯤꯠ ꯊꯥꯅꯤ ꯍꯥꯏꯕꯁꯦ ꯅꯤꯠꯄꯨꯗꯤ ꯊꯥꯅꯤꯅ ꯍꯥꯏꯔꯤ ꯑꯗꯣ ꯄꯩꯁꯥꯁꯦ ꯁꯤꯒꯤꯁꯦ ꯑꯩ ꯀꯣꯛꯁꯦ ꯃꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯩꯁꯥꯒꯤ ꯈꯜꯂꯒ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯣꯁꯇꯦꯜꯗꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯁꯥꯏꯠꯀꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯏꯁꯨ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯅꯤꯠ ꯊꯥꯕꯒꯤ ꯊꯥꯔꯨꯅꯨꯒ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗꯣ ꯑꯩꯅ ꯑꯃꯨꯛ ꯔꯟ ꯇꯧꯔ ꯂꯩꯕꯅꯤꯅ ꯕꯔꯗꯦꯟ ꯑꯣꯏꯗꯧ ꯃꯌꯥꯝꯗꯣ ꯑꯗꯩ ꯃꯥꯒꯤ ꯑꯃꯨꯛ ꯑꯗꯨ ꯇꯧ ꯂꯩꯉꯩꯗ ꯑꯉꯥꯡ ꯑꯃꯒꯤ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯨꯅ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯉꯥꯡꯁꯨ ꯃꯥꯒꯤ ꯄꯥꯝꯖꯔꯤꯕꯅꯤꯅ ꯑꯗꯨꯝ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯑꯣꯏꯒꯗꯕ ꯑꯉꯥꯡꯗꯤ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯁꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯁꯥꯖꯕꯗꯀꯣ ꯃꯥꯒꯤ ꯐꯪꯉꯤꯕ ꯃꯥꯔꯛꯁꯤꯡ ꯑꯗꯩ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯀꯣꯆꯤꯡ ꯀꯩꯀꯥ ꯇꯧꯍꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯗꯤ ꯐꯒꯗ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯤꯠꯀꯤ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯑꯃ ꯇꯧꯕ ꯄꯩꯈꯥ ꯀꯣꯆꯤꯡ ꯇꯧꯗ꯭ꯔꯒꯁꯨ ꯄꯩꯈꯥ ꯊꯥꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀோ ꯀꯣꯆꯤꯡ ꯇꯧꯗꯅ ꯄꯩꯈꯥ ꯊꯥꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝꯅꯤ ꯍꯥꯟꯅ ꯃꯤ ꯅꯤꯠꯀꯤ ꯑꯥꯏꯗꯤꯌꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯍꯟꯗꯛ ꯃꯣꯔ ꯗꯦꯟ 24 ꯂꯥꯛ ꯁ꯭ꯇꯨꯗꯦꯟ ꯍꯦꯟꯅ ꯊꯥꯔꯤꯅꯤ ꯁꯤꯠꯅ ꯑꯣꯡꯂꯤ 1,08,000 ꯁꯤꯁꯨ ꯏꯟꯀ꯭ꯂꯨꯗꯦꯠ ꯒꯣꯔꯃꯦꯟ ꯗꯦꯟ ꯄ꯭ꯔꯥꯏꯚꯦꯠ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯁꯤꯠꯅꯤ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯈꯜꯂꯒꯁꯨ ꯑꯃꯨꯛ ꯇꯝꯕ ꯐꯪꯉꯣꯏꯗꯣꯏꯅꯤ ꯀꯩꯒꯤꯅꯣꯗ ꯐꯤꯁꯁꯦ ꯃꯣꯔ ꯗꯦꯟ ꯅꯤꯌꯔꯂꯤ 10 ꯂꯥꯛꯁꯦ ꯕꯛ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯒꯣꯔꯃꯦꯟꯒꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯀꯥꯟꯗꯗꯤ ꯌꯥꯝꯅ ꯃꯤꯅꯤꯃꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯃꯤꯅꯤꯃꯦꯜ ꯑꯣꯏꯕ ꯁꯤꯠ ꯈꯔ ꯈꯛꯇꯅꯤ ꯐꯪꯗꯣꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯇꯐ ꯀꯝꯄꯤꯇꯤꯁꯟꯅꯦ ꯋꯤꯗꯥꯎꯠ ꯀꯣꯆꯤꯡ ꯈꯔ ꯋꯥꯒꯗ꯭ꯔꯥꯗꯤ ꯈꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯅ ꯍꯥꯏꯁꯤ ꯀꯣꯆꯤꯡ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦꯅ ꯍꯥꯏꯕꯒꯤꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯑꯗꯣ ꯑꯦꯛꯁꯦꯞꯁꯟꯕꯨꯗꯤ ꯂꯩ ꯌꯨꯝꯗ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯀꯩꯅꯣ ꯇꯧꯕꯁꯨ ꯂꯩꯀꯣ ꯑꯗꯨꯕꯨ ꯑꯣꯚꯔꯑꯣꯜ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯔ ꯋꯥꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯀꯩꯀꯩꯗꯤ ꯇꯧꯕꯤꯒꯦ ꯀꯥꯏꯅ ꯈꯟꯕꯤꯒꯦ ꯁꯨꯅꯤꯇꯥꯅ ꯏꯆꯟꯒꯤꯗꯃꯛꯇ ꯑꯉꯥꯡꯒꯤ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯒꯦ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯗꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯑꯩꯅ ꯇꯝꯍꯧꯕ ꯐꯪꯍꯧꯗꯕꯁꯤꯡꯗꯣ ꯍꯣꯏ ꯍꯣꯏ ꯃꯣꯏꯗ ꯂꯣꯏꯅ ꯇꯝꯍꯟꯒꯦꯅ ꯈꯜꯂꯦ ꯇꯝꯍꯟꯒꯦꯅ ꯈꯜꯂꯦꯕ ꯑꯣꯀꯦ ꯑꯗꯨ ꯍꯣꯏ ꯑꯗꯨꯁꯨ ꯐꯩꯌꯦꯗꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯁꯦꯝꯒꯦꯅ ꯈꯜꯂꯤꯕꯗꯣꯀꯣ ꯑꯗ ꯃꯥꯁꯨ ꯑꯗꯨꯝ ꯃꯥꯅ ꯈꯟꯖꯔꯤꯕ ꯗꯣꯛꯇꯔ ꯑꯣꯏꯒꯦꯅ ꯈꯟꯖꯔꯤꯕꯁꯦ ꯑꯗꯨꯝ ꯐꯪꯒꯅꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯑꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝ ꯊꯣꯛꯆꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯨ ꯃꯄꯥꯟ ꯂꯝꯗꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯗꯨꯝ ꯑꯣꯏꯁꯨ ꯑꯣꯏꯔꯛꯀꯅꯤ ꯏꯆꯟꯒꯤꯀꯣ ꯑꯗ ꯃꯌꯥꯝꯗ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯒꯣꯔꯃꯦꯟꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯐꯦꯠꯇ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯒꯣꯔꯃꯦꯟꯗꯣ ꯑꯩꯗꯤ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯒꯣꯔꯃꯦꯟꯗ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯂꯥꯟꯗꯣ ꯂꯣꯏꯁꯟꯕ ꯌꯥꯔꯦꯗꯅ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯟꯗꯦ ꯍꯥꯏꯕ ꯑꯗꯨ ꯌꯨꯝꯁꯨ ꯊꯥꯗꯦ ꯀꯔꯤꯝꯇꯁꯨ ꯍꯥꯏꯗꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯁꯣꯝꯗ ꯀꯩ ꯈꯪꯗꯦ ꯌꯥꯝ ꯉꯥꯡꯉꯨꯔꯗꯤ ꯑꯩ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯥ ꯂꯥꯛꯇꯅ ꯑꯇꯩꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯒꯅꯤ ꯈꯪꯗꯦꯕ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯀꯩꯅꯣ ꯍꯤꯡꯅꯕ ꯇꯧꯕꯅꯤꯅ ꯆꯠꯅꯔꯤ ꯑꯃ ꯇꯧꯅꯔꯤꯀꯣ ꯑꯗꯨꯅ ꯑꯩꯅꯁꯨ ꯉꯁꯥꯏꯁꯨ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯒꯨꯒꯜ ꯄꯦꯒꯤ ꯅꯝꯕꯔ ꯄꯤꯔꯒ ꯄꯩꯁꯥ ꯈꯔ ꯀꯥꯞꯄꯛꯑꯒ ꯍꯣꯏ ꯈꯤꯇꯪ ꯀꯣꯟꯅꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯤꯃ ꯈꯟꯅꯕ ꯑꯃ ꯌꯥꯝ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯗꯁꯨ ꯂꯣꯏꯅ ꯏꯟꯁꯤꯟꯗꯕꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯀꯩꯗꯧꯕ ꯌꯥꯒꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯍꯧꯖꯤꯛ 12 ꯂꯣꯏꯔꯕ ꯑꯉꯥꯡꯁꯤꯡ ꯃꯥꯡꯗ ꯇꯥꯔꯤꯕꯁꯦ ꯍꯥꯟꯅ ꯈꯟꯅꯁꯦꯕ 12 ꯂꯣꯏꯔꯕ ꯑꯉꯥꯡꯁꯤꯡ ꯃꯣꯏꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯔꯤꯂꯤꯐ ꯀꯦꯝ ꯃꯌꯥꯝꯗ ꯍꯣꯠꯅꯅꯤꯡꯕ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯉꯥꯡ ꯃꯌꯥꯝ ꯃꯣꯏꯒꯤ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯊꯨꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯩꯈꯣই ꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯀꯩꯗꯧꯁꯤꯒꯦꯅ ꯈꯟꯕ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯪꯕꯗꯗꯤ ꯌꯥꯍꯧꯗ꯭ꯔꯕ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯁꯨꯅꯤꯇꯥꯅ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯩ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯁꯨ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯅꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯑꯉꯥꯡꯁꯦ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯈ꯭ꯔꯒꯁꯨ ꯑꯩꯁꯦ ꯑꯉꯥꯡꯗ ꯂꯥꯏꯔꯤꯛ ꯇꯝꯊꯣꯛꯑꯒ ꯍꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯩꯁꯦ ꯁꯤꯗꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯃꯌꯥꯝꯁꯨ ꯋꯥꯕ ꯃꯌꯥꯝ ꯂꯩꯔꯤꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯅꯥꯎ ꯁꯦꯝꯕꯗ ꯀꯩ ꯍꯥꯏꯒꯅꯤ ꯑꯗꯨꯝ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯤꯌꯨ ꯈꯣꯠꯄꯤꯌꯨ
ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤꯗꯅ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯄ ꯑꯩꯒꯤ ꯏꯅꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏ ꯄꯥꯛꯄꯅꯦ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯩꯗꯧꯅ ꯑꯋꯥꯕ ꯇꯥꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯁꯦꯝꯕꯗꯗꯤ ꯅꯤꯡꯍꯟꯅꯕ ꯂꯩꯒꯅꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤ ꯈꯛꯇꯪ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡ ꯃꯥꯒꯤ ꯃꯅꯥꯎꯄꯥꯁꯤꯡ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯣꯖꯥ ꯑꯣꯏꯗꯅ ꯃꯥ ꯀꯣꯏꯆꯦꯟ ꯆꯦꯟꯖꯗꯅ ꯃꯣꯏ ꯏꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯞ ꯌꯣꯟꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯋꯥꯁꯦꯁ ꯃꯌꯥꯝ ꯌꯣꯟꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯁꯥꯏꯠ ꯑꯝꯗ ꯍꯣꯠꯅꯔꯤ ꯃꯥꯅ ꯁꯥꯏꯠ ꯑꯝꯗ ꯍꯣꯠꯅꯔꯒ ꯃꯆꯟꯁꯤꯡ ꯃꯅꯥꯎꯄꯥꯁꯤꯡ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯄꯥꯝꯖꯕ ꯀꯦꯔꯤꯌꯔꯁꯤꯗ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯃꯥꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯐꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯤꯌꯨ ꯍꯣꯠꯅꯍꯟꯕꯤꯌꯨ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯄ ꯈꯣꯠꯄ ꯑꯃꯨꯛ ꯇꯧꯍꯟꯕꯤꯒꯅꯨ ꯃꯣꯏ ꯄꯥꯝꯖꯔꯤꯕ ꯀꯦꯔꯤꯌꯔ ꯃꯌꯥꯝꯗꯣ ꯑꯗꯨ ꯏꯟꯅꯕ ꯍꯣꯠꯅꯕꯤꯌꯨꯅ ꯃꯥꯏ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯕꯅꯤ ꯃꯥꯅ ꯌꯥꯝ ꯀꯣꯏꯊꯣꯛꯅ ꯍꯥꯏꯕ ꯍꯩꯇꯕꯒꯤ ꯌꯥꯝ ꯆꯝꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯁꯦꯟ ꯇꯤꯚꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯃꯤꯁꯤꯡꯁꯨ ꯃꯊꯪ ꯎꯅꯖꯔꯛꯀꯦ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯀꯦꯔꯤꯌꯔ ꯇꯣꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯎꯅꯔꯒ ꯀꯦꯔꯤꯌꯔ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄ ꯌꯥꯒꯗꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯟꯅꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯁꯦꯟ ꯇꯤꯚꯤ